ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯊꯥꯕꯤꯔꯛꯄ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯅꯥꯎ ꯍꯦꯔꯣꯖꯤꯠ, ꯂꯩꯐꯝꯅ ꯁꯦꯛꯃꯥꯏꯖꯤꯟ ꯈꯣꯏꯗꯨꯝꯗꯒꯤꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯑꯍꯨꯝ ꯁꯨꯕꯅꯤ, ꯃꯉꯥꯎꯁꯨ ꯈꯔ ꯊꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯌꯥꯕ ꯏꯃꯥꯟꯅꯕꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯔꯛ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯇꯌꯥꯏꯒ ꯑꯩꯒ ꯊꯕꯛ ꯑꯃ ꯆꯠꯂꯝꯃꯤ꯫ ꯍꯜꯂꯛꯄꯗꯗꯤ ꯑꯩꯈꯣꯏ ꯈꯣꯡꯅ ꯍꯜꯂꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯌꯥꯏꯒ ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯗꯨꯗ ꯑꯩꯅ ꯇꯌꯥꯏꯗ, "ꯇꯌꯥꯏ, ꯌꯨꯝ ꯌꯧꯒꯗꯕꯁꯨ ꯋꯥꯠꯂꯤꯅꯦ, ꯏꯁꯥꯒꯁꯦ ꯂꯣꯏꯅ ꯁꯣꯟꯊꯔꯦ, ꯈꯣꯡꯒꯁꯦ ꯊꯥꯡꯕꯒ ꯉꯝꯖꯜꯂꯛꯇ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯌꯥꯏꯅ ꯅꯣꯛꯂꯤ ꯅꯣꯛꯂꯤ ꯇꯧꯗꯨꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯑꯗꯨꯁꯨ ꯉꯥꯎꯁꯤꯟꯅꯕꯗ ꯑꯣꯏꯔꯤꯅꯤ. ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯂꯤꯅꯦꯅ ꯆꯨꯝꯅ ꯆꯠꯇꯦ, ꯁꯥꯟꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯡꯆꯠꯇ ꯆꯠꯂꯤ." ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯤꯡꯉꯣꯡꯈꯣꯡꯗꯒꯤ ꯈꯣꯏꯗꯨꯝ ꯐꯥꯎꯕ ꯆꯠꯄꯗ ꯀꯤꯂꯣꯃꯤꯇꯔ 2-3 ꯃꯨꯛꯇꯤ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯗꯨꯝ ꯄꯥꯠꯀꯤ ꯂꯝꯍꯥꯡ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯅꯨꯡꯁꯤꯠ ꯑꯁꯥꯕꯒꯨꯝꯕ ꯑꯃ ꯈꯪꯍꯨꯝ ꯍꯨꯝꯖꯤꯜꯂꯛꯈꯤ꯫ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯌꯥꯏꯒꯤ ꯃꯁꯥꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯌꯥꯏꯅ, "ꯍꯦꯔꯣꯖꯤꯠ, ꯉꯔꯥꯡ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯑꯣꯏꯕꯖꯥꯔꯥ? ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯀꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯜꯂꯤꯕꯖꯥꯔꯥ? ꯐꯔꯦꯅꯦ, ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯣꯉꯥꯟꯅ ꯊꯝꯃꯒ ꯉꯁꯥꯏꯒꯤ ꯃꯐꯝꯁꯤꯁꯨ ꯈꯔ ꯍꯥꯏꯅꯕꯅꯤ, ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯇꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩ ꯏꯁꯥꯗ ꯁꯨꯝ ꯀꯤꯁꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯇꯌꯥꯏꯗ, "ꯇꯌꯥꯏ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯁꯤ, ꯕꯨꯠ ꯂꯥꯏ ꯇꯤꯟꯒꯗꯤ ꯄꯟꯅꯒꯨꯝꯁꯤ, ꯇꯌꯥꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯨ" ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯇꯨꯡ ꯍꯟꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯄꯥꯠ ꯃꯐꯝꯒ ꯑꯣꯏꯕꯒ ꯎ ꯋꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ꯫ ꯅꯨꯡꯁꯤꯠ ꯈꯔ ꯁꯤꯜꯂꯛꯄꯗ, ꯄꯥꯡꯈꯣꯛꯂꯥ ꯈꯤꯇꯪꯗ ꯂꯦꯡꯉꯛꯄꯗ ꯏꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯎꯀꯨ ꯃꯄꯥꯒꯤ ꯃꯅꯥꯛ ꯑꯗꯥꯏꯗ ꯇꯦꯔꯥ ꯄꯥꯟꯕꯤ ꯑꯃ ꯍꯧꯏ, ꯌꯥꯝꯅꯁꯨ ꯆꯥꯎꯏ꯫ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯥꯏꯗ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯇꯌꯥꯏꯁꯨ ꯑꯩꯅ ꯎꯔꯤꯕꯗꯨ ꯃꯥꯁꯨ ꯎꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯅ ꯃꯥꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯗꯨꯗ ꯑꯩꯅ, "ꯇꯌꯥꯏ, ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯝꯃꯤ꯫ ꯇꯌꯥꯏꯅ ꯑꯃꯨꯛ, "ꯀꯩꯁꯨ ꯇꯧꯗꯦ. ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄꯗ ꯋꯥꯗꯅ ꯁꯨꯝ ꯂꯦꯞꯄꯅꯤ. ꯅꯪꯁꯨ ꯅꯃꯥꯏꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩꯔꯅꯨ. ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯌꯨ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯌꯥꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩ ꯏꯁꯥꯗ ꯁꯨꯝ ꯀꯤꯁꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯇꯌꯥꯏꯒꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯡ ꯁꯣꯟꯗꯨꯅ ꯂꯩ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯇꯧꯕꯇꯕꯨ ꯇꯌꯥꯏꯅ ꯑꯩꯕꯨ ꯀꯤꯈꯤꯅꯤ ꯈꯟꯕꯒꯤꯔ ꯈꯪꯗꯦ, ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯩꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯉꯁꯥꯏ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯄꯝꯕ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯁꯝꯁꯨ ꯌꯥꯝꯅ ꯁꯥꯡꯉꯝꯃꯤ꯫ ꯇꯌꯥꯏꯒ ꯑꯩꯒꯅ ꯂꯦꯞꯄꯤꯕ ꯑꯗꯥꯏꯗ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯉꯝꯃꯒ ꯇꯨꯃꯤꯟꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯃꯤ ꯁꯥꯃꯤꯑꯣꯏ ꯑꯃꯨꯛ ꯃꯥꯡꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯇꯌꯥꯏꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯏꯁꯥ ꯐꯥꯎꯕ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯖꯔꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗꯁꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯌꯥꯏꯅ ꯑꯩꯉꯣꯟꯗ, "ꯍꯦꯔꯣꯖꯤꯠ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯂꯦꯡꯒꯅꯨ, ꯅꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯜꯂꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯇꯌꯥꯏꯒ ꯑꯩꯒ ꯌꯨꯝꯇꯕꯨ ꯌꯧꯔꯗꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯪꯒꯣꯟꯗ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯇꯨꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯇꯌꯥꯏꯅ, "ꯈꯪꯗꯦ, ꯉꯁꯤꯗꯤ ꯑꯀꯤꯕ ꯈꯔ ꯊꯦꯡꯅꯔꯦ, ꯍꯌꯦꯡ ꯍꯥꯏꯔꯒꯦ, ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯔꯦ" ꯈꯣꯡꯅ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯍꯥꯏꯗꯨꯅ ꯇꯌꯥꯏꯗꯤ ꯐꯃꯨꯡꯗ ꯀꯥꯈꯠꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯀꯤꯃꯟꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯌꯥꯝꯗꯨ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯒ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯑꯩꯁꯨ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯑꯩ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯈꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗꯁꯨ ꯍꯨꯏꯁꯤꯡꯁꯨ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟꯁꯤꯡ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯀꯔꯤꯅꯣꯅꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯨ ꯊꯣꯛꯂꯣꯏꯗꯕ ꯊꯧꯗꯣꯛ ꯉꯥꯛꯇ ꯇꯧꯔꯛꯂꯤꯕꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯑꯩ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯒ ꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯑꯩꯒꯤ ꯐꯃꯨꯡ ꯃꯃꯥꯡꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯋꯥꯡꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫
Madu ubada ay kanna amuktang lauramlaga isada gyan adum tajakidre. Nongalaga dadaga tayaygana ay thengabok tumba haugalakte haiduna aigi kada sangselakduna isanomduna haudu'i hai. Adubo tamalaktabadagi imaga pabunga kauduna yenghanbada aidi isa pumba ingpak ingduna asibagum leirami hai. Matam maduda babana yararoi khangbadagi anakpada leiba maiba mathuna kauduna yenghanlami. Maiba duna aigi khudangi mihulladu paiduna yenguba matamda maiba du mamita ira senduna aigi kadagi thoki hai. Maduda babaga imaga su pakatuna maiba duda oja maiba isa nupase kaidawrake hangam. Maiba duna amuk sanjoy isuna oknariba laise aruba lai. Ngarangdagi magi matungde inaraktuna numidangni mikap thoalaga mayokna hankre. Aduba hujik matam leiri nakhoyani changduna numit tara manganigi manungsida ahiba maiba maibi thiduna yengalu. Madu natrabadi isugi thawai soidana kanba ngamgani hairamduna ipu maiba adu dum chatki hai. Adubo aidi asiba miyoy amagumna thajinda sor thabet holaga mit mai pangdana leiki. Imade aigi mataw adu ubada aigi isabu tena konsanduna adum kaptuna leirami. Masigi matung aina gyan taadana leiringaidasu ikang khangawdana maning thonglomdagi aigi khunjenga chap manaba aigi ming kauduna kanna senkhibagi mawngda imungi miyoy singna tai hainaram. Aduga akhoi lek machinda hauwa khungnang panbi adomda aigi ming kauduna senkhisu hai. Masida natana aina gyan taadana hibliba phamungi yetlom thangba adomda karino khangdaba mana phaklang da kanna thomjalakhisu hai. Tawrakliba akiba kayasi aigi imung manungsu nungsu akiba na thalami. Adubu dada amadi taya ima pabunga puna kirabasu kina aigi nakta koisalaga phamduna aibu mikup amata thadoktana leirami. Mathangi nunganbagi ayuktadi pabung amadi ima makhoyani changna amaiba amaibigi manakta wakya ama tanarami. Marak aduda dadaga tayaiga su yaurami. Aduga kangladagi oina chalaga maiba maibidu kaurusi tanarami. Asumna nongmagi sum haujankibana numit 13 ni muk sujalakhi. Aina gyan taadana leiribadu madudagi babaga tayaygana kangladagi maiba maibi lawba chatki. Akhoigi imung manung punamaksu masada loina pakhatnarami. Adubu makhoi mayamna tawribasing adu aidi karimata khanglamde. Lekaigi miyoysingchu loina laknaduna akhoi yungi sumangduma pik thalam. Lekaigi misingchu aigi itaw aduda kaptaba amata yawramde. Aduga numit adusu numit yamna thuna tasilakhisu hai. Masigi matung ngihak leiragadi babaga tayaygana amaiba amaibi sing adu puduna laki. Adubu amaiba amaibi sing adu sumang hek yoksilakpaga makhoi masada kari sawm phangbano khangde yungi maning mayade kuyeng mataw aduda akhoi khungi miyoy singsu loina kinaram. Aduga amaibi singdugi maraktagi amaiba amana khunja singi mamangda sumna hairami. Hojikti nakhoi nayumda changnaro mafam sida koina panthaduna leiranu. Aduga amana horen nakhoi kanamata numidang mapan thokpa yade. Kariguma thokluba taragadi nasada khudong thiba tagani. Wai sing asi tabda khunja singchu mayumda loina chanaki. Asumna hojikti amaiba singduna punna khoigi imung lomna changaki. Aduga aigi kada changaktuna aigi khudangda paiduna mihun yengami. Matam aduda amaiba amaibi sing adu makhoi masen yengnaduna lei. Makhoigi mongduda pabungna oja sing kaidoba yaurage hangami. Maduda maiba mana pabungda yamna saungna somna hairaki. Karigi angangsi asumna thamlinu. Ngallingaida yengthoba kaidobage. Hojikti angangsi yamna aruba phibam amada lei. Nakhoigi khunsida hana maiba ama leiramba male. Mana sanaramba puni. Ngasi angangsigi masada yelibase. Masida nate layam khara songnare. Aduga amana ibe manangna angangsigi manakta khudu lekham tharuba male. Maduna maram oiduna angangsigi thawai mesi mapalomda thokre hairaki. Maibagi wahi aduda ima amadi dada hoi loina kapami. Aigi punsi kanba ngammaroi khanduna. Adumna tawngaringai marak aduda amuksu mamangda tawrakhiba adugumna chap manana aina hipliba yetlom thangbage phaklang adomda karino khangdaba ama makhon hauna thomjalakhi. Tawrakliba akiba mataw asida amaiba amaibi sing makhoi punna chap manana phaklang lomda mamit kuptaba makhai yengtuna lei. Cherak asidasu aigi khunjenga chap manana aigi ming kauduna khongang makhong adomda chenkibagi khunjen amasu taram. Madudagi maiba maibi sing aduna imaga pabunga da sumna hairaki. Ibema ngasigi numisi nasagi thawai kandaba yararo phatraba timu laimusing nasanu pabu punaba siam sakre. Aduna hujik khudakta lai yoiba pulam singa thubada langu hairaki. Madudagi babaga imaga su ahing aduda pulam singa adu kuiti thiraga langam. Akoi imungi mataw aduda maiba maibi singa adu su mathwai yamna waram. Adubu kanba ngamgani haibagi asadati lei. Asumna ibu sangu haiduna dadaga tayaiga su aigi inakta phamanduna leiram. Lai yoiba pulam singsu loina subadage
ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯒ ꯄꯥꯕꯨꯡꯒ ꯏꯃꯥ ꯃꯈꯣꯏ ꯄꯨꯂꯞ ꯊꯣꯡꯒꯥꯟ ꯃꯆꯤꯟꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯊꯣꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯥꯟꯅꯗꯅ ꯂꯩꯀꯥꯏꯒꯤ ꯍꯨꯏꯁꯤꯡꯁꯨ ꯄꯨꯀꯞꯇ ꯀꯝꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯍꯤꯞꯄꯤꯕ ꯑꯀꯣꯏꯕꯗꯨꯗꯁꯨ ꯅꯨꯡꯁꯤꯠ ꯑꯁꯥꯕꯒꯨꯝꯕ ꯁꯤꯠꯂꯛꯏꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯌꯥꯏꯅ ꯑꯩꯈꯣꯏ ꯗꯗꯥ ꯑꯍꯟꯗ ꯍꯦꯔꯣꯖꯤꯠꯁꯦ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯌꯥꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯗꯗꯥ ꯑꯍꯟꯁꯨ ꯀꯞꯇꯨꯅ ꯀꯩꯗꯧꯕꯒꯤ ꯀꯟꯕ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔ ꯂꯩꯔꯤ, ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯅꯤꯡꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯗꯥ ꯇꯌꯥꯏ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯇꯌꯥꯏꯒ ꯗꯗꯥꯒꯅ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡꯗꯨ ꯀꯅꯥꯅꯣꯃꯅ ꯊꯤꯜꯂꯛꯈꯤ ꯍꯥꯏ꯫ ꯃꯗꯨꯗ ꯗꯗꯥꯒ ꯇꯌꯥꯏꯒ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯆꯞ ꯂꯦꯞꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯎꯕꯗ ꯏꯃꯥꯗꯨ ꯏꯃꯨꯡꯂꯣꯝꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯍꯥꯏ꯫ ꯑꯗꯨꯒ ꯏꯃꯨꯡꯗꯒꯤ ꯃꯩꯈꯦꯠ ꯎꯄꯨ ꯑꯃ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯇꯌꯥꯏꯒ ꯗꯗꯥꯒ ꯏꯃꯥ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯨꯕꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯅꯧꯄꯥꯁꯤ ꯅꯕꯥꯅꯤꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ, ꯃꯄꯥꯟꯗ ꯊꯣꯔꯛꯀꯅꯨ, ꯅꯈꯣꯏ ꯅꯧꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯇꯌꯥꯏꯒ ꯗꯗꯥꯒꯁꯨ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯑꯩꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯑꯃꯨꯛ ꯏꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯥꯟꯅꯗꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯁꯥꯃꯤꯑꯣꯏ ꯇꯧꯕ ꯑꯍꯨꯝꯈꯛ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯛꯈꯤ ꯍꯥꯏ꯫ ꯗꯗꯥꯒ ꯇꯌꯥꯏꯒꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯨꯝꯒꯤ ꯖꯤꯡꯒ ꯃꯊꯛꯇꯁꯨ ꯃꯤꯅ ꯀꯥꯔꯒ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯈꯤ꯫ ꯆꯔꯛꯁꯤꯗ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯈꯣꯟꯖꯦꯜ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛ ꯀꯧꯔꯛꯈꯤ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯌꯥꯏꯅ ꯊꯣꯡ ꯍꯥꯡꯇꯣꯛꯎꯕꯗ ꯁꯨꯃꯥꯡꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯄꯥꯕꯨꯡꯒꯤ ꯃꯈꯣꯟꯗ ꯊꯣꯡ ꯍꯥꯡꯉꯣ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯄꯥꯕꯨꯡ ꯃꯥꯟꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯇꯌꯥꯏꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯑꯣꯖꯥꯁꯤꯗ ꯏꯁꯤꯡ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯇꯥꯏꯔꯦꯟ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯤꯛꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯋꯥꯔꯨꯔꯅꯨ, ꯈꯨꯟꯁꯤꯕꯨ ꯀꯣꯜꯂꯤꯕ ꯈꯣꯏꯗꯨꯝ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯊꯧꯖꯥꯟꯕꯤꯔꯤ, ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯁꯤ ꯀꯟꯕ ꯉꯝꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯂꯣꯏꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯑꯩꯕꯨ ꯏꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯃꯥꯏꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯉꯥꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯍꯣꯔꯦꯟ ꯅꯈꯣꯏ ꯂꯥꯏꯅꯤꯡꯊꯧꯗ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯊꯧꯅꯤꯖꯒꯗꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯅ ꯏꯁꯣꯔꯕꯨ ꯈꯣꯏꯔꯝꯗꯨꯅ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯔꯥꯖꯨꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯇꯥꯇꯣꯟꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯒꯤ ꯀꯥꯗ ꯄꯨꯂꯞ ꯆꯪꯉꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯑꯩ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯨꯗ ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯏꯆꯥ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ haiduna kapami. Aduga amaiba singsu makoy maithongda momon nokjarami. Pabungsu aina gya lakpa ubada harau manduna angaubagi matawgum sumangda leptuna isa gya lae haiduna koilau laurami. Adubu aidi taunariba matawsing adu manga chap manarami. Lekaigi miyamsu ai gya lae tabadagi harauduna makoysu loina changaki. Aisu dadaga tayaigana khut samduna mapanda puthorami. Aina mapanda thorakpadadi lekaigi miyam ama tinduna leram. Maduda aina ima kaidoba yaurage. Lekaigi mi miyam ama tillibasibo hangami. Imana kaisu tawde. Nangse naba phabage udaba kuire laglibani hairaki. Aisu isaje itek tekpagum tawrami. Naruboy khalami. Asuna pabunga imaga khudakta kaithenda kaduna nga keji kunthra laururaga lekaigi miyoi singbu chak kaurami. Amaibe singdubasu yamna thagalami. Masigi matung chak chaba loiraga lekaigi mi kayamana aibu bor pibirami. Maibe singdunasu aibu nuksina yengduna imada sumna hairami hai. Ibema angangse laigi maida pali inkhalakpa matango oibaga laina su yamna pami aduna khara seno asumna hairami hai. Masigi matung matang khara leiragadi imungi miyoi singna aige inakta phamduna thokiba wari pumba amata chithadana wari tamaki. Wari singandu tabada aisu isada pungak ngakjarami. Aduga khongang adusu angakpa matawni. Aina lai khuram khibagira khangdi. Khongang makhong atai waida maina sakhibagi mawongda musuk muraga khamtek tuna lei. Aduga maton waidana mana singadu kangbagum tawi. Imana su ibungo nangi dasa pumba khongang asida saknakhrabani. Adugini nangse sirubaga chap manai hairaki. Asengbani aije sirubaga chap manai. Asengba isamakta hauji thokiba thaudoni. Thani ahumda ngaide. Aidi angang su yamna oide. Chahi 19-18 da ngaide. Asinarasu khangde akibade adum hauji su phauri.
Masini mayam ngasigi Rian horror story. Adudi mayam mathanggi wari thagalakpada mayam punna muk thengnarasi. Ngasigi di mayam dagi kaina naba bidai lawjari.